JSC against the brutal killing of late Ngangbam Ongbi Surbala at Kautruk by Kuki militants. Masigi convener mo ina ingasi koigi JSC gi Maikai degi JSC gi committee sa koi miam Honorable Chief Minister Pung Taramathoi ga Makhai gi appointment pirak pade koi unav sachabani Honorable Chief Minister unadringai gi mangoi na ngarang si aikoigi Sekmai Kendra gi Honorable Minister Haikam Dingo Mama Sasi Karigumba Thabak Amadagi Guwahati Chatki some 2-3 days ki magi Thabak khara lai haina dumaina tai aduna magadi unava yararoi haina dumaina hairakpadagi koi Honorable Minister Sri Govindas Konthojam unajabani hujik Sekmai Kendra gi paring chingsang paring sida leiriba khun sing samna haraga koi singda kadangban Kautruk adudagi senjam sirang Sekmai na chingba mayam jida Kuki militant singna lepa leitana September gi tang amadagi bomb na landarak pasi drone bomb na high tech drone sijinaraga bomb na landabagi marak misi mina mikap mirau khol mayam ma thoktana ashok apan hujik sije hospital da koi senjam sirangi ichanupi Sanatombi amadi mai mopanupa Sanatomba hujik senjam sirang da leiri adudagi leigidrabi Ngangbam Ongbi Surbala gi machanupi apisak chahi nipan tangai ribi nupi macha akoigi Ngangbam Rozia masa makse ras medicity da hujin makutta nongmaina pan begi operation tawraga leiribani masira sok apan asina mayam ama yawre adubu hoi tangai phadana akoi kendra ga Honorable Minister su magi achin bama ke mai kendra se da gotana mayam thokpa taraga ju achin baduna tangai phadana chatkhibo rambiyai aduna ngarang mana mihut aje si oina unabiro haibde Honorable Govindas amadi Honorable akoigi Santi unajaraga mabani ne appointment lobira matung danga si Honorable Chief Minister unurubani aduna akoi JSC ge site tagi mayam tanaraga thamba yaba demands akoina 8 points ki oiba demand ama akoina thamjarure aduda leiriba situation gi matang da brief akoi phajana macha khaina Honorable Chief Minister da akoina thamjarami ado akoina ngasi Ngangbam Ongbi Surbalagi Laikidrabi Mahaki Ming the Semba JSC oiba taragasu akoi JSC gi site gi chatluribasi apunba Manipur khunai mitai khunai sigi damakta amadi peripheral area sida leiriba Kuki ga tainaraga leiriba khungang singjina awawa mayok narise masigi kholau che khoi pura chachabani Sekmai Kendra gi pareng jida thengnariba samasya ju siju khoi yauna pura chachabani aduna khoina thamjariba point sing sida Honorable Chief Minister na harauna mayamna thamaiba demand sida harauna yabirei ado yabirak pasida akoi gi demand se 8 points demand se kaino leire kari ahan bada Kuki militant sing se Kuki inhabited areas sing da leiriba Kuki militant sing amadi akoi rom da changjala ga yam kanna attack ki thong chathari ba bomb na drone na kai sinaraga nongmai khuchu khulai pha pha tawraga sinariba mayam se masi chap manana phajana serious oina operation tawbiba combing operation chathabiba haidi pipe khara pha utong khara pha single barrel khara pha adumain tawraga loisan manataba chap chana serious action ama tawbiraga makhoina sinaiba khuchu khulai singdo fajana fabiba lokhat piba dune khoina pamise maramdi Ngangbam Ongbi Surbala leigidri se pipe no utong na kapaga leigidaba natteba sniper na kapa leigidri neba adubu combing operation chingi site tawba matamda ayamba khulai je pipe kumba utong gumba adumba khakta oina faba gi phibamda adudagi dami nongmai gumba faba sumba je hek chathaba aduna masi chap chana koi kaini operation tawbiyo na hairami adudagi masida chenariba nupi angang da khut tharaga tamtina hatliba adagi mayam da awana tahaliba khuntalan sihaliba kanguse masi Kuki militant sing se government na makhoida hakpa chairak ama ain gi oiba chairak ma piwa haibase khoina thamjarami do ahum subada suspension of operation gi matang da khoi thammi mayam na launa budu adumaksu akhoi gi JSC na su suspension of operation je abrogate tawba haina dumaina khoi thamjarami aduga Assam Rifles Sekmai Kendra gi paring jida leiba Assam Rifles sing je makhoi je bias oire they are not supportive to both the communities haina mayam na haina reba
आदि मेयर स्पेक्टेटर्स होइना जस्ट लीला येंग मी अमोइना मोइसे लीला येंग लेरेबा कुकी न चथरकपा कुकी मिलिटेंट सिंग न चथरकपा अदुक तमथिरबा हाई टेक ड्रोन सिजनरगा चथरकपा अटैक अदुदा असम राइफल्स इंडिया की यामना पावरफुल ओइखरबा पैरामिलिट्री फोर्स है मसीने येंगा लैथोकपा एक्शन अमत तौदबा खामबजु तौदबा येंगा अदगी अखोइगी सेंट्रल फोर्सेस सिंजिना कैमरामैन की टाइप कैमरा नमगा लेबगी पाउस अखोइ पंग याम नुंगाइते अदुना असम राइफल्स सिंजे मसीगी पेरिफेरल एरिया सिदगी मखोइ इंथोकिबा लौथोकिबा अदुगा घटना आसी थोइबा मतमदा येंगा लेरिबा मखोइगी जुरिसडिक्शन दा लेरिबा असम राइफल की ऑफिसर इंचार्ज पैरामिलिट्री फोर्सेस सिंगी ऑफिसर इंचार्ज से मसीगी मथकता सरकार की तरफ तगी मिनिस्ट्री दा अकन बच्चे थाबा है ना अदुमाइना खोइनी यावे मंगा सुबदा होजिकी लेरिबा जगह सिंगजिदा तारिबा मैतैगा कुकीगा ताइनबदा लेरिबा मैतैगी खुनसिंग सिदा एडिक्वेट हाइदि मतिक चाबा स्टेट फोर्सेस सिंग थम्बिना नबगी दमकता हाइरिबा खुंगंग सिंगजिदा थम्मे थम्दे हाइबा नते अदु थम्मीबा पोचे नंबर से यामना अदु के मतिक नेमबदुना मरम ओरगा नहानगी थौदोक्तुदसु मिलिटेंट साइजिदी अनलिमिटेड weapons unlimited ammunitions मैम पूरा हाथ के तुप के लोई लोइसलगे है लाइनेबा अदब गवर्नमेंट ना सिक्योरिटी पर्सनल सिंग द प्रोवाइड तौबजिदा अककनबा खरा खक्ता प्रोवाइड तौवे है खल्ले आइना खनबदा अदगी याबा अमसुंग यादबा हाइबगी ऑर्डर मैमसु लेरि मिलिटेंट्स दि अदुगी ऑर्डर लेतेबा मोइदि तौनिंगबा तौवी हातनिंगबा हातलि कापनिंगबा कापि ताथोकनिंगबा ताथोय अदुनाबु एमआर लेरिबा जगह दबो योक्सलगा मै थादो इबनी युम मरी मंगा मै चाखलिबनी सि तौरी एमआर सिंग चेलिने खांगमंगमदना मरमदि बोम यावसलाबनिना अदुना थम्बीबा तारगसु स्टेट फोर्सेस सिंजे मतिक चाना मागी लेबम थोकपा क्वांटिटी थेंगाइना बंगम्बा मिचम प्रजादो हालु तुपु हाइबा नते मिलिटेंट सिंगना कुकी मिलिटेंट सिंगना मैतै सिविलियन सिंगजिदा चथरकपा अटैक टु दगी ngaktoknanabagidamukta matik chana thambiyo haina khoi thammami taruk subada leigidraba family amasung asokpan nangaba singsida sarkar gi oiba full responsibility paisa kharana yabiba nataba paisa khara piraga loisanma nataba natraga khoigi poyeng pibagi type ta tawraga loisanbagi fibum nataba leihoriba imung manung lairaba nongmagi jibika tandana sudana nomdana hingjariba imung manung se masida matik chaba sarkarna lobam thokpa mama amaduna hingamba matamda mama aduna hayeng chahi humpuma humudra ma hingbada machana kanagadaba macha aduga mama aduga leiminabada mama aduna phangogada kanaba adu baugi thakta khoi responsibility lobiu plus leihoriba angang pisagani class 9 kariba akhoi ngangbam mahesh amadi machanupi ngangbam rojia se mabani da 12 standard se sibawdi government na educational expenses singja fully bear to baina khoina hairam meba adudagi taret subada kuki ga maitai ga tainavada lairiba khungang sing haitare khoi gi maitai gi khulak sing sida lairiba khoi village volunteers mayam ama leijari dana masida government na every time id central forces na bu oiro state force na bu oiro अखोई चिंगी साइटदी कुकी की साइटदी ऑपरेशन जे तौब ngamdaba तौरगसु हाइदी केमते एक्शन तौब ngamdaba अखोई सोमदरी फुल एक्शन तौब तंपाक फुल एक्शन तौब मधु तौब तारगदी अनि मकचप मानन मियेंग येंगबियु नत्रगदी विलेज वॉलंटियर सिंग लेडिसे मसिदा डिस्टर्ब तौबिगनो अंटिल एंड अनलेस सिचुएशन जे नॉर्मल सी लागत्रि बा हाइना मसी की पॉइंट से थममे अदो करिगुंबा मथक्ता पनग्रेबा पॉइंट सिंग से मसी याबीदब तारगदी नत्रगा एक्शन ओइना थबक ओइना पांगथोक पीदब तारगदी असीबा हकचांग से लौदबा हाइबसे मसी अखोगी फॉर्म ऑफ प्रोटेस्ट नि हाइना अदमाइना ऑनरेबल चीफ मिनिस्टर दा थमजरमी एश्योरेंस से कमिटमेंट 6 points commitment nama piri 6 points commitment sida hojiki security forces sing adequate quantity of security forces se state forces se thamani habagi thajaba pire adudagi makhoi gi bunker sing se fazana bom kapa ga ju changdabagi mong da semani hena honorable cm na hojik highway dei ado maduma honorable cm gi side ki commitment ni adudagi hojiki akhoi gi freedom hills la riba platoon nama 32 ar gi platoon se akhoina remove tawbira matungda akhoi gi state force lai rise masi oina replace tawbiyo and haijaram bani adugi matang se akhoi jc gi taraf tagi bo oiraga su khoi fayeng gi peace and protection committee chak fayeng lai rise sigi side gi letter ama honorable cm the personally addressed or e biro haina adu masu yaure adudagi ahum subada kari akhoi gi hojiki laigidraba hakchang se laigidraba se postmortem tawbiyu
postmortem tawra matungda imung du su wari banina magi sarkar gi site gi pigani haiba ex gratia do madu postmortem tawraga madugi document sing do yahallaba matungda khoi pithoke hana adumaina aduma hairi adudagi atopana hojiki leiribe imung se masi tasengna mak yamna waba imung ne do honorable chief minister hairak pai warol du ne ko khoina haijari se yamna waba imung ni nongmagi sudana kai kai hingnana bagi damak to hotna jaba imung ne dona magi mapuroi bese masi hana dagi su VDF oiraga leibani VDF oiraga ma sida kangchup singkhong da taraga leibani mahakse do mahakse ma lemhori ba macha singse yokpada kitang do oraga su masida mantikna ba natte ko leita ba hakchang jiga mantikna raga kaino tawru ba natte dubo mapuroi besida magi achaba ma sinfam ma permanent oiba regular income ama lakpa yaba dumba ma sinagani haina honorable chief minister thajaba pire adudagi family se makhoina leiriba hingon se patalen natte leibadi kuiraba moije chahi kyano leire adu phongdo uba matamda hairibe hingon se patada onthok pige haina honorable chief minister na adu trust ama so khoi mayam da pire aduga Assam Rifle gi matang sidadi hojik madugi process haure process haurabnina hujik khudak ta hek nongnini sida tho haibdi yaroi adubu tap tapna lakani hena de adumaina haibi adudagi ngasai officer singi mathakte action lokhat piyo habdo NIA da honorable chief minister masamakna home gi secretary oiba male ngasai na yengbadu da home gi secretary na address tawraga home ministry da ire NIA da sinaraga masigi case kupna yengsan binana ba adudagi masida chenaba culprit sing do militant sing do athuba matamda faraga dandi pina nabi damakta haina madu bawgi trust to la adubu tawribadi huji honorable chief minister na pirak khabra commitment makhaije masi thabak oina onthok pa yaba haibadune koina huji mayam tana doise thabak oina onthok piraba matungda JC adudagi laiminariba khoi chilaw mayam imai ben mayam ga tanara matungda hakchang se action pigraba commitment je akhoi mangda mitmangda thabak oina onthok pirakana khoi lawgani haibasine khoina hujik JC gi taraf tagi khoin thamjaning base